ꯑꯗꯨꯝꯅ ꯇꯥꯕꯤꯔꯤꯕꯁꯤ Story Collection YouTube channel ꯗꯒꯤꯅꯤ ꯃꯅꯤꯄꯨꯔꯗ ꯐꯣꯡꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯥꯎꯁꯤ ꯈꯔꯗꯒꯤ ꯁꯥꯟꯅꯕꯒꯤ ꯄꯥꯎ ꯃꯌꯥꯝꯗ ꯄꯥꯎꯗꯝꯖꯔꯤ ꯃꯔꯨꯑꯣꯏꯕ ꯁꯥꯟꯅꯕꯒꯤ ꯄꯥꯎꯗ FIFA World Cup 2023 Indiada Zee Entertainment United Nippon Sportsna broadcast Touragani Imphal East District na amuk khana overall champion oire Aramba Kangkhul Mai Pakle Wali na Mai Pakre Kaksing District Shooting Competition Pangthokre World Yogasana Championship ta MIU gi sanroi singda medal laurakli Malem FC amasung Satret Marfutar SC Mai Pakle Kha Sanjenbam na YIGP Trophy lising ni kuntur lauri FIFA World Cup India Zee Entertainment Enterprise-Limited ZEEL की नौना लॉन्च तकरुबा Unite Nippon Sports Linear TV channel से broadcast तौगनी हाइना कंपनी अदुना official ओइना लाउथोक्रे टीम निपुनिपान की competition अदुगी live stream सु Zee मंगान फंगनी FIFA World Cup अदु जुनत्रा माथुइदेगी हौरगनी अमसुम USA Mexico अमसुम Canada सानगनी इंग्लिशिंगनी कुंतल अमसुम सिनी कुंत्रा FIFA World Cup sing isingani ingsingni kuntaret FIFA Women's World Cup amasum atei FIFA gi maruweiba event sing ingsingni kuntra mari fawba Indiana market ki dobu series content yauna broadcast tobani haina company aduna official oina laptop thibani nupa amas nupi FIFA World Cup mathakta Z na U13 World Cup sing nupi gi U17 World Cup sing U20 World Cup UPG U20 World Cup, Futsal World Cup, Futsal Women's World Cup, amasum ate International Cup singsu utlagani ZEELC EO Puna Yogatran Kana Hai Indiagi Babuk Lising Malemi Khwaidagi Sauraba Sports ki kumai singi marakta ama oiriba World Cup yenganabagi tanza ama phanghanba ngamgadoriba sida aikhoina nungai Dedicated Sports Channel sing launch tawduna football masanagi asubu kumai sing laiba ase sinba thumna yenganabagi tanza ama pinaba amasung media rights sing adu pangnaba sel thadariba dugi aikhoigi long term potential sing thajaba thami haina tasengna thajaba thami thamliba du utli bang khata na hai aikhoini uriba hojik su sunaraba amasung tungi sahong leraba potential sel thadaba haibisi aikhoigi approach ni FIFA ga loinana mapang oriba asina football masanabu babo kudingmakki oina nungaiba ohanaba amasung aikhoigi growth amasung profitability thamliba aikhoigi mayek senglaba focus ga loinana sports ki aseng magun adu puthokpa ngamgani timesofIndia.com na mamang tawkiba report amada FIFA amasung Geostar Housing amasung tungdi tournament sing mamalgi matang de agreement ama purakpa ngamtraba matungda ZEEL broadcast rights sing adu longnaba honori aina phongdokkibani ZEEL na makoigi entertainment channel sing masing hengkatnaba thawang tawkiba loinana makoini United Nippon Sports 1 United Sports ama SD Hindi United 8 Sports ani amas United Nippon Sports ani SD English nongna hogdoki Bengal Super League UP Kabaddi League amasung ILT20 hana makoigi portfolio da yawbana institution kuntul FIFA World Cup na package adu aihenba masak ama wahelagani institution kuntul FIFA World Cup podcast rights adu tournament adu Mexico amasung South Africa na Mexico City na sanagadaba sale ani Hazilap Trabab Tanza Loktorpani Ate Ayambagi Manaba game adu Indiagi Babok Singi oina ahing nongai matungda sanagadabu oi Singningai whatever time zone adugi Indiagi broadcaster singna thoina Pamnadabadagi asobu maram oiki Pamnaba time zone na Qatar na sanakibuli simini kuni thoigi FIFA World Cup hojikna Geostar ki sark ama oinba Vicom Tranipana $1 million Kumpuni Toy broadcast right low kibani India Peacock Silat Federation miyeng makhada Peacock Silat Association of Manipur na sinduna May tang kunmapandagi 38 numit humni sumna Kuman Lampak Sports Complex ki
Kangsangda Nipan Suba State Level Pen Cup Silat Championship Singni Kuntu Ngarang Loisin Kibaga Loinana Imphal East District na amukhan champion oikre state asigi tongang ba district manga amasung Manipur Police Sports Club yauna unit tarukki nupi masa kumpu nupi masa sama tara yauna punna sanroi sama Indrana sar yaduna athoi hen tanaki championship asida mamangi champion Imphal East gold medal Trahumdoi silver medal tara bronze medal trahumdoi punna medal yang kai taru loduna overall sim champion oiki championship da Bisnupur district na gold medal tara red silver medal trahumdoi bronze medal mari pun medal kuntra mari phangnaga team runners up oiki Kaksing District Rifle Association KDRA sinduna Kaksing District shooting competition sing kuntroki Kaksing makha lekai uya lanbita leiba yengkhom atoiso and Ibesa Shooting Academy I Shooting Academy Kaksing Pangthopre Malaysia ki konu Kuala Lumpur da pangthok iba taramatoi suba World Yogasana Championship da Manipur International University MU mahiroi sing medal laurakre Metra Ruktegina Dramapan Auba Pangthokiba Taramatoi suba World Yogasana Championship adugi senior category da sahi yang kai degina Humpu mangada MIU gi Pukrabam Setebadina Traditional Yogasana Competition da silver medal Wahingbom Boni Balana Whitmint Yogasana Competition da gold medal amasung sahi Ulumdagina Kuntra gi category gi Additional Yogasana Competition da silver medal phangki MIU gi MSc Yoga mahiroi Wasangbom Aruna Indian team adugi coach in salu yarukibani Mangal Foundation Hero amasung Mai Pakpi Organizing Committee na City Club Hero Part 2 da Itan Makhong da kusunuraga sunguna Mari Suba Mai Pakpi Memorial Trophy 9 East Side State Level Men's Open Football Tournament ngasi sanakiba Mes Singda Malem FC amasung Satret Marfutaruk Sporting Club Mai Pakre masin tulangan masanakiba Mesta Malem FC Kanglei Hana FC bu amasino da maiti ba piki mes aduda Malem FC Mai Pakuli maru oiraba goal adu Kanglei Naha FC gi nausana kunsuba minute da mahak masagi teamda goal oin sankibani YIZP Konthok Zamaning Leka Imphal West Sinduna YIZP Playground Satharakiba Taratruk Suba YEZP Trophy Sin Kunturuk 6 A Site 9 Play Village Open Football Tournament Ki Ngarang Nongmaisi Nimita Sanakiba Final da Khasan Jenbamna Yasel Naharolbu Ahum Anida Maithiba Piduna Champion Oikre Team Manina Akan Balamba Togna Sanakiba Final match Aduda Khasan Jenbamni Maikaidiki 35 minita Aruna Sankiba goal na match adu mangjin thaba hauki adubu 13 suba minita Yasel Naharulgi Romeo na goal khandoktuna amada manaba leikro matungda Aruna match adugi mahaki ani suba goal chanduna Khasan Jenbam amukhana mangjin thaki boys Premjit na kumatoi suba minita goal amaga hapsinduna goal ani mangjin thaki Imphal Mapal Kangzibung Sathariba Ravi Group Umpu Manga Suba Sarsu San Singh KC AI CVE Memorial Football Tournament Gasing Kunturki Hayeng Zoom Anin Sanagdu Matam Lepkiba Messing Nong Namaram Oiraga Phil Sanaba Yabak Pibam Oidabana Yatok Le Haina All Manipur Football Association Assistant General Secretary Muhammad Jani Khana Fongdok Pre Sri Ram Gopal Dev Manduk Yaskogik Kangsang da Sathariba Ani Suba Sumkham Nayon Chandra and Ibe Yaima Memorial League Kang Knockout Tournament Sing Kuntroki ngasi sanikiba Mesta Walina Mai Pakre ngasi sanikiba Mes aduda Walina SAU Singzamaibu Panjil Taramanga Tranithoida Toikre Kahanba Hapta Walina Panjil Dipan Tarukta amasung ani suba hapta Panjil Taramathoi Tarukta score tauki Haying Gopal Dev amasung Wang Pangoi Sanagani
Lispo Hiyanglam Wawgai ki sinduna Samu Railapam Yok Sendramandak Tasathariba Kuntaruk Suba Arambom Somarendu Ninsing Kumon Kam Tournament asi sanakiba mesta Aramba Kangkut Yanglamna Bagabatina Wawgai Panjil Tramapan Areta Maitiba Pikre Aramba Meski Ahanba Hapta Pencil Tara Amasuni Shuba Hapta Panjil Mapan Punna Panjil Tara Mapan Lobangamki Aduga Bagabati Wabgai Ahanba Hapta Panjil Ahum Amasuni Shuba Hapta Panjil Mari Punna Panjil Taret Dagi Hen Lobangamki Day Heng Lebapu Punamate Tournament Ahanba Qualified Quarter Final Last Kaino SAU Singzamega Sanaragani Manipuri Measure Mutais Association Mamtana Sinduna May Tan Kuma Pandagi Ngarang Pauba Kumalampak Sports Complex Leba Boxing Arena Pangtukiba Round the Suba Match State Level Amateur Mutai Championship Contribution Kibagalina Imphal West District na Team Champion Oikre Narang Vision Kiba Championship Aduda Imphal West District na Gold Medal Kun Silver Medal Kuni Toy Masun Gold Medal Ama Puna Medal Nifu Humdai Panganga Team Champion Oike Imphal East District na Gold Medal Tranipan, Silver Medal Nipan Masun Gold Medal Ama Puna Medal Kuntaret Panganga First Runners Up Taki Bisnupur District na Gold Medal Mari Panganga Ahum Suba Thawal District na Gold Medal Ani Panglaga Mari Suba Senapati Gold Medal Ani Panglaga Manga Suba Ukula Masun Kaksin na Gold Medal Mumam Lorga Matang Sina Taruk Suba Masum Tare Suba Position Taki Matang Simifong Batonga Tawanba Paukse Karadagi Sanabagi Pau Pau Gamzaba Tension Seri Membukan Purum Seri